अहनबदा मरोइबा पाउ अहिंग नुंगथिल नाइदना कन्ना होनबदगे मणिपुरदा माइगी फिबम यामना फगतले हाइना मणिपुरगे चीफ मिनिस्टर एन बिरेना फोंदोख्रे UGC की क्राइटेरिया सुदबा मणिपुर टेक्निकल यूनिवर्सिटी की VC की मथक्ता डिसिप्लिनरी एक्शन लखत्रबदी हाई कोर्ट ता वकलगनी हाइना RTI एक्टिविस्ट जॉय कुमार ना फोंदोख्रे था तराहुंदोई की टोलोप पिथोक तबगी मायोक्ता मणिपुर पब्लिक स्कूल की टीचिंग अमदी नॉन टीचिंग स्टाफ सिंगना वकत खोंजंग संसिंख्रे अमदे इंडिया दा होखिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोई लिसिंग कुन चामरिगा सुपना मरी थेंगनख्रे मियोई निफु मरीना लेखिद्रे पोनी टीवी ना संदोक चबा नोंथिल की पाउ मीटिंग ताबिदबसिंगबु बिद्यासना ताराम नौचरी पाउ संदोक ने पिजरी मणिपुर की अपुनबा लाख मंगा लिसिंग तरो कंज्यूमर लाइबगी मनुंगदा लाख मरीगा लिसिंग तरा प्रीपेड मीटर खिनबंगमले प्रीपेड लाख अनि अमसु दिसंबर फाउबदा खिनना बहोनरी हाइबसिमक इलेक्ट्रिसिटी डिपार्टमेंट की मियोई सिंह मरु ओइना पावर मिनिस्टर बु थगतपा फोंदोकली हाइना चीफ मिनिस्टर एन बिरेना फोंदोख्रे वाफम ngasi सिटी कन्वेंशन सेंटर दा मणिपुर पावर डिपार्टमेंट सिंधुना पांगथोकपा स्टेट लेवल ग्रांड फिनाले इवेंट ऑफ उज्जवल भारत उज्जवल भविष्य के थौरमदा फोंदोखेबनी थौरम अदुदा पावर मिनिस्टर थौंगम बिस्वजित सोशल वेलफेयर मिनिस्टर हेखाम दिंगो CAF एंड PD मिनिस्टर एल सुसिंद्रो चीफ सेक्रेटरी राजेश कुमार प्रिंसिपल सेक्रेटरी राजेश अग्रवाल अमदी तोंगान तोंगानबा लैंगा की मरोइबा मियोई सिंगना सरुग्याके चीफ मिनिस्टर एन बिरेना नोंग ताबा मतमदा नेचुरल कैलामिटीज कुंबा लाकपा मतमदा ngaihak mutpa natana मणिपुरदा मैगी प्रॉब्लम अदुकी मतिक हंथरे खुदिंगमक असि पावर डिपार्टमेंट ना अहिंग नुंगथिल नाइदना कन्ना होनबना ओइरकपनी मई फंगदबा मफमदा सोलर पावर सिजनरी चुराचानपुर तमेंगलोंग चांडलदा हेल्थ इंस्टीट्यूट हुंफुनिपान लई मफम सिंग असिदा 24/7 सोलर पावर ना मई पीरी यामना नुंगाइतबदी पोट खुदिंगमक असि फ्रीदा अमत लेते हाइबसी मियामना खंगबा मथौताई लेंगाकना कंपनी दगी मई यूनिट अमदा लुपा 10 दा लई अदुगा मियामदा लुपा 5 मखाइदा हंथरगा पीरी चही खुदिंगी लेंगाकना क्रोड चहुम हेना कंपनी दा थीरी मई दसेंग योबंगमदब जगह सु इखोई ऑग्रिड थाबदारे ने कोई पावर सोलर की से सपोज कोई चौचानपुर ने चांदियल ने अदुग तमेंगलों ने हाईवे डिस्ट्रिक्ट होम 24/7 ने कोई सोलर की पावर हेल्थ सेक्टर हेल्थ इंस्टीट्यूशन होम फुगनिपान ले 68 हेल्थ इंस्टीट्यूशन ले हाईवे डिस्ट्रिक्ट होम से पूरा मधु 24/7 ने भी कवर टोकर अदुना ने कोई ने सिगी ICU टेली ICU ने सिगी डॉक्टर से फम कांदा आदा अनाबु तोर कांदा ऑपरेशन तो होलिबा खोललिबा ngara mo तमेंगलों की सुमाइना कोई ऑपरेशन अरुबा में पादा नमिगा ने कोई होनरी systematically कोई infrastructure far flung areas में ये होना भी याम करना होना नहीं थौरमदुदा पावर मिनिस्टर थोंगाम बिस्वजित नहाई इंडिया लेंगाकना रिफॉर्म डिस्ट्रीब्यूशन सेक्टर स्कीम्स RDSS हाइबा स्कीम सम सैंक्शन तौदुना लेरे मसिना 40 kV 33 kV की मणिपुर दा लेरिबा सिस्टम सिंग मपुंग फाना फगत हंदुना पुंग कुनमरी मई पीबा ngamlagani matam amada dimapur silchar romdagi mai laktaba matamda awaba leirambadu eastern grid tagi haibadi delhi UP natraga state ama hektadagi mai lauba yaragani maramaduna manipur da mai mutningai oidre haina phongdoki ngasi ekona mai matam amada di dimapur romdagi laktri chiki silchar romdagi laktri no waram bodo ngasi di waningai leitre इम्फाल मरियानी की रिंग की स्ट्रिंगिंग लाइन से कोई कंप्लीटेड हो गए अचीव तो हो गए मशीन ताकि कोई ईस्टर्न ग्रिड तक आइडर दिल्ली वो भी आए नतुकी यूपी वो भी आए तो वो स्टेट तक प्रोजेक्ट इंटरनेशनली मई सी लव या बनी ना लोग में कनेक्टेड हो बनी ना मणिपुर दा मई मुन ना बनी मचा को लाई ते हाई सी माइंग सी पूजा में
Manipur Technical University MTU ge Vice Chancellor oiriba misakasi immoral oiba mini MTU ge VC hapagi hairaga history ge scholar oiba UGC ge criteria sudaba ama ohenduna leire lengakna VC asige mathakta major disciplinary action laugadabani natrabadi High Court ta wakalagani haina RTI activist Wahengbam Joy Kumar na phongdokre ngasi Manipur Press Club ta pangthokiba paugi mifamda Joy Kumar na hai MTU gi VC oigedaba asi UGC gi guidelines matung inna chahi tara professor oirakpa natraga masiga manaba oigedabani haire adubu professor su oiramdaba institute amagi undergraduate oza ama Manipur lengakna namfu hafuda VC ohenduna leire haike Joy Kumar na makha tana hai masigi matangda Jungi Tarik Ahumda All India Council for Technical Education AICTE Amade University Grant Commission UGC da wakatkre. Madugi matung inna UGC na Department of Higher Education Manipur ge Principal Secretary da tha asige kuntaruk da MTU ge VC ge matang asida thabak paikhatna ba khanghal lakhiba leire. Mahak nasu July 19 da amuk Manipur ge Chief Secretary da MTU ge VC asigi mathakta major disciplinary action lakhatna bahaikre masida lengakna tumina laisinba si laibak thibani mamangi Congress lengakna corruption tawi hairamba adu paliba lengak asina corruption gi mathakta makhoina yarabadi rules to guiduna hapchengani haibase fazadaba thodokni athubada lengakna chapchaba thabak paikhatna ba taksinki July tang kunipanda Manipur Chief Secretary da aina complain ma tawre osiki hairiba Manipur Technical University gi Vice Chancellor oiriba MUSC Government Polytechnic ki senior grade lecturer oirami man matam da PhD da matam da sarkar gi sanction logi de lip logi de ayaba logi de adura ma si misconduct ni aduma ma si yam immoral oiba aduga yam unbecoming of a government servant oibanina ma gi mathakta major disciplinary action logoina aina tang kunipanda Chief Secretary da aina complain ma thajabani maramdi 2017 da Polytechnic ki oja mari khangnasu matamdigi Commissioner Higher Technical Education da complaint thai si disciplinary action logi oina logi de Manipur Public School gi teaching amadi non-teaching staff singna tha tarahumdoi gi tolop pithok pidabagi mayokta school asigi gate mamangda wakat mifam ama famkre mifam aduda saruk yakibi Oza Raskumari Nilana haikibada tha tarahumdoi faraba fawbada tolop pibidana thambasi amuktangdi miyabda khanghalage haiduna wakat mifam asi famjabani staff singi marakta contractor leiriba staff tara taruk asi yaudana school chalai basu yadaba hingbasu yadaba aduga makhoigi tungi fibam mathong khangdana thambiba extension fawba tawidaba sing asida pendaba phongdokhe Oza Singh nasu masagi mathau masak khangna honaduna handaki class 10 amadi 12 exam dasu chada chama pass tawhanduna mahiroi singh puthokraba Oza Singhi honazaman amata khangdrabara haina hangladuna staff singhi awaba singh ase khangbinanaba school asigi chairman su oiriba chief minister ge pukning chingsinki Aikoi staff sing se more than 1 year 13 months sure pay phangdaba adunga sidi akoi khang bangam dadana mayam se akoi gi chairman su oibiriba honorable chief minister da kutlonaraga amuktang di akoi gi awaba se khangbiu staff mayam marak asida contractor leijariba staff tara taruk makhoi yaudana school se chalai basu yadaba hing basu yadaba makhoi gi tungi phibam su mafam khangdana thambiba extension phoba tawidaba khoi yam pende oza sing asi 13 months sida masagi mathau masak khangna loina class amata disturb tawdana school gi administration amata kaihandana khutna jarabani handak khagi result ta 10% class 10 and 12 CBSE gi pass tawdana puthok charaiba school oza sing na khutna jaman ongtang akhoi gi awaba se khangbiu haina ngasidi oza mayam khang bangamdre school asigi yam bhajaba building simaso muktang sanganaba class 11 gi section hoba nangnaba tawina baina laiba asigi education minister na oibiriba school asi sigi phibam da leire haibase khanghanjaning dana ukhatcharakpani Manipur miyam da maru oina ana layeng khudong chaba mapung fana phangjadraba mafam singda ana layeng gi maramda khangminnanaba paikhatlakba thabak thoram singi manung channa ngasisu RIMS ki Community Medicine Department na Urban Health Training Center gi saruk ama oina ngasi health talk ki thoram ama Imphal West ki Guigalong thangmai banda pangthokre RIMS ki Community Medicine Department of
department gi HOD oibagi mathakta RIMS ki Dean Academic su oidiba Brogan Singh akoizam gi meeting makhada pangthokiba health talk asi health educator oidiba Mega Chandra mitaina luchingduna pangthokhe department asigi PGTs Dr. Lucky Star amadi Dr. TH Rinana intern Singh adu guide taukibaga loinana health talk ki topic sing adudi neonatal jaundice breastfeeding adolescent health substance abuse amadi waste disposal intern singna miyamda sandokna takhi loinana health talk ta saruk yaba lakhiba singdasu sing duda y gambir sana sing lab technician na urine protein and sugar test amadi blood grouping su test tawbiki loinana health checkup su tawbaga loinana hidak langthak su free da pbk Sinai Institute of Medical Sciences SIMS Porompa na sinduna Tengnopal District ki More Block ki manung channa laiba Maitei Furupna Khundaba Kwatha Khunjau amadi Kwatha Khunauda numit ninni ki oiba changdaba yadraba chana thaknanaba lemna yenthokpa amadi lemna layengbagi thauram ama pangthokre Thauramadu the Kanglai Park Rural Area Development Organization ki makhada chalaiba SIMS ki Chief Advisor Khoirom Loyalakpagi Lamjing makhada SIMS ki Managing Director cum Secretary Dr. S. Kumarna Luchingba Dr. Mari Nurses Paramedics amadi atai mioi kunipan na saba kangbu amana pangthokibani Kwatha Khunjau amadi Kwatha Khunauge yumthong khudingda cheng hawai alu thum thauna chingba yenthoke khunani makta lemna ana layengbage thauramsu pangthokhibaga loinana hidak langthaksu lemna yenthoke Kwatha Khunauda molfaige khunja sing yauna punna mioi kunthra manga romna ana layengbada saruk yakhe Kwatha Khunjau dasu kunsuba Assam Rifles ke Jawan Singh yauna punna khunja chani romna layengkhe SIMS ki Managing Director Dr. S. Kumarna hai Manipur gi puwarida tana thanaba yararoi draba mitai singna khundaba chingi manung hanjinba mafamda lairiba Kwatha Khunjau amade Kwatha Khunau anigi miyamna thengnariba award apa mayam asibu mari leinaba Manipur gi laingak amadi India gi laingak ke mit nakong yohanaba wakhal manaba SIMS ki mahiroi sing punsinduna ngamzaba puthokna duna achamba mateng pangbagi thoram ase pangthokpani mahakna thoram asida asi pangthokpada kunsuba Assam Rifles ki Kwatha postna leifam sinbiba amadi angamba mateng pangbirakpagi damak tawbimal khangba phongdoki Dr. S. Kumarna Kwatha Khunaudagi class 12 pass tawraba medical tamningba mahiroi anida lemna Sinai Institute of Medical Sciences Porompata mahi tamhangani haina so phongdoki government na support of Germany. I have the government na yobongam the pump right now. The hidak singje normal na tap kona antibiotic kumba kay umugi ana ma'am na ulong na hakto sa ba sa gi covid ke pandemic yung mathang gi hangala pa che sin ma ka koi kem jam makha sa thara pandemic ki matam de koi free ambulance service to ba adigi yum da chala kana leng ba suma ma'am to re sigi makha po nang koi chathar pani Kwatha Khunau sidagi 10 na 12 pass to ba adu itana ina mi aman da ani se aina medical line se lema taman jage ni khale Kwatha Khunau amade Khunjau amasung manak nakpada lairiba molfai miyamgi mahut sinduna Kwatha Khunau village ki secretary Laishram Sanjoy mitaina lambi thong phatabana maram oiraga khul asida mamangda medical camp sing amata yaushilakte adubu handak sainagi kangbu asina lakpiduna medical camp tawibagi damak thagatpa phongdokhe amadi chana thaknanaba polam sing yenthok lambagi damak su nungaiba phongdokhe lambi thong ina tai chadaba adigi transport system jam phataba maram oraga ayamana medical camp lakpase kotha yoraga kotha hono ayam sang tabane adu handak hogi lakpiri batim masina kotha jawdagi muno ko satman waraga smai lakpidana और मेडिकल कैंप पांगथोक को याम नुआय कुन कुंदा युमदा अखोई सेंग बेखाय बिबि याम नुआय होगी यामना वाबा मतम हाबा मतम दुने होय कुनना अदुगा कुनगी वना मेडिकल तमनबा मी अमा अनि अखोई नोमिनेटेड तौगिनी हाबसे याम नुआय होय कुनदगी विलेज अथॉरिटी मोइना याम थागसरी
Handak fam kiba cabinet mifamda BDF singidamak lengakna hiram khara pass chaukarbasu thagi honorarium hengatpagi wafam yauramdabana BDF lising taraga subna yankhaina pendabagi gun down pen down strike sangsin kiba strike adu numit marini suzilakle adubu lengaki maikaidagi positive response amata laktabana district tara tarukta lairiba BDF member singi apunba ihau ama lengaki mayokta sangsinna ba sem saba loire haina all Manipur BDF Welfare Association ge Publicity Secretary MD Sirasuddin na Fongdokre Karigumba Lengaka Association asiga faminaduna yanaba ama puraktragadi strike asidagi hena kanba khongjang sangsilagani hainasu makhata ke Pauge marakta natin break ama UGC na approve tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba signa admission tawbiba yaragani offer tawdariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akak naba set ni last date of admission na July 31st ni akopa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro Break matungda makhata pau pizari Kanglai Panasna Nisagi Mayokta Changsilakpa Khongthangi Saruk Ama Oina Haukhiba July Kuntarukta Thobal District Council Lilong Local Council na Punsinduna Mayai Kaba Chinjaki Mayokta Akanba Drive Ama Chatharak Pagaloina na Tongan ba Lamdagi Mioi Tara Fagatuna Treatment gi Damak Rehab ta Thamke Madugi Maraktagi Amade Mayumgi Mina Lokthokpa Lakchage Haibadigi Yanaduna Laidingai Cherakta Kuman Awang Laikai Dagi Asem Naucha Hairiba Mioi Asi Thobal District Private Rehab Welfare Association ge Mioi Singna Thana Kiban Numitu Yaudringaida Numidang Pung Mapanlom Tabada Private Rehab Center Singi Federation ge Mioi Khara Laklaga Namthak Tauduna Mioi Asi Lokthok Lamle Masi Kanglai Panas ki Chatna Pathap ke Wangmadane Kanglai Panas na Family ge Ayaba Yauduna Rehab ta mi thamba asi yaning de haina rehab tarama thoina soi tauduna che amasu chaikairakpa asi laibak thibani amadi nisagi mayokta thabak tauriba loop amadi private rehab kharana atamnana singnaba haibasi achumba khongthang nate maramaduna kanglai panasta pau fawrak nanaba khanghalakle karigumba wafam asigi wangmada Tabak Taurakpa Tarabadi Kanglai Panas Amadi Laibak Miyamna Laurakpa Warep Masa Masana Yazagadabani Haina Fongdokre Hairiba mioi tara asigi manungda khakman awang lekai dagi asem ngaucha kauba mioi amasu yawo hairiba mioi asi nung manungga pau phauladuna thokpa laknanaba haina ringai chairakta Thobal side ta laiba rehab center kharagi mioi ching laknaga apunba private rehab center singi lupni haiba federation amagi ming sizinaduna Lona Naronda Hairiba mioi Rotokpiramde Sigumba Thawong asi Kanglai Panas gi Chatna Pathaki Wangmadani Maramaduna Thobal side leriba rehab center Trama Thoiga Ekoi Kanglai Panas gi mioi singa lakliba tang amma Phawgi manungda lakpiduna Ekoiga phaminaduna wakhil taminanaba anganjari Loinana mathong huktaba Thawong asi makha tana tawbidanabasu appeal tawjari Moreda dengue case nongmagi hengalakle ngarang su nauna dengue case taruk thengnaduna More town da dengue case humfumathoi yokre ngarang nauna thengnakiba dengue case taruk adu More hospital da leiba Chris diagnostic ta test tawbada thengnakibani haire mioi taruk adudi More hainau makhong laikai John Wang Nepali Vasti Mission Wang Haicham Wang amade Muslim Nagar dagini haire
ꯇꯦꯡꯅꯧꯄꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃलेरिया ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯃलेरिया ꯌꯨꯅꯤꯠ ꯃꯣꯔꯦꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ All Manipur United Club Organization Amakogi Meeting Makada Imphal East District United Club Organization Amadi North Imphal United Club and Maira Paibi Organization NIUCAMO Anina Kutsamnaduna Social Development Club Laifam Kunau Makha Laikaida Anti-Rabies Ki Hidak Kapthokpage Thauramama Pangthokre Hidak Kapthokpa Duda Hui Chamagi Yankai Amadi Haudong Kunmok Anti-Rabies Kapthoke Thauramaduga Mari Lainana Laifam Kunau Makha Laikai Social Development Club ki President in Charge Wakambam Tombina Hai Hui Haudong Singdagi Launaganba Laina Kayadagi Ngakthoknanaba Ngasigi Thauram Ado Pangthokpani Hidak Kapthokpa Aduda Mateng Pangbikhiba Organization Amadi Veterinary Department Pusu Thagatpa Phongdoke Thauram Aduga Mari Lainana Sagolbang Veterinary Hospital ge Veterinary Officer Dr. Lakshmina Haukhiba Hauziki Matamda Sanga Loiriba Mioi Singna Loiriba Sanga Sing Aduda Narakadaba Laina Sing Adu Ngakthoknanaba Hidak Matam Chana Kapthoktuna Makhoidagi Launarakpa Yaba Laina Sing Mioibada Changdanaba Honaba Mathautai Haiki Van Mahotsav Lisingani Kunithoigi Makha Chatharakpagi Saruk Ama Oina Thaubal Forest Division gi Midyeng Makhada Imphal East District ki Oksu Ningthem Sakhul Youth Club na Sinduna Ngasi Oksu dagi Mafaudam Lambigi Nagyeta Uhei Panbi Yauna Ujara Kayamarum Thakre Ngasigi Tree Plantation Program aduda DFO Thaubal TH Lokendro Mayai Kaithel Vid Office ki Deputy Ranger L Dhananjoy Thaubal Range ki ROS Chamungau Thaubal Range ki Deputy Ranger MD Aslam Yaripok Bid Office ki BO H Surendro amasung club ki member singsu saruk yakhi ngasi aikhoina thariba uchara sing asi club ki member singna section na senaduna hinghanana ba honaminasi aikhoina tharamliba upal sing asi tungi mirol gi damagni maramaduna tongan ba miyo singnasu mafam chaba yengduna uchara kaya marom thajenba matam yore hairaduna ngasi gi honglakliba aing asagi khal asi uchara kaya tharaba matam dada kokhanba ngamgani haina DFO Thaubal TH Lokendron haiki Shimi Vogue Life Koba Korean Fashion Retail Store ama Singjamai Mathak Chongtham Lekaida ngasi hangdokre store adu hangdokpagi thoramda Michelle Sweet Temptation Bakery ge propacha Michelle Salam Shimi Vogue Life ki propacha Angom Karna Nachingbana Sarugyake store adu hangdokladuna Michelle Salam na hai Manipur da entrepreneur ama oinana ba hotnaba haibasi araibanate Adubu mapanda tauriba entrepreneurship adumak Manipur dasu tauba ngami haiba utuna Shimi Vogue Life adu hangbani ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯝ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ we have to prove ourselves ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯄꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯆꯞ ꯃꯥꯟꯅꯅ we are able ꯃꯄꯥꯟꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯁꯨ North East ki Miyoi Singbu Hanthana Yengliba si Thingnanaba Delhi Police na minute 15 sangba short film ama release saukre official amagi matung inna khongthang asi awang nongpok lamdam dage lakpa mi singda tathi tawoina tauba Thingnanabage pandamda lokhatpani short film asi North East tagi lakpa Miyoi Singbu taramna okpa amadi makhoibu inthokpage wakhalon fauhandaba haiba hiramda yumfam oidaga puthokpani short film asi Tripura dagi housingna Delhi da laiba journalist Madhumita Chakraborty na ibani amadi film asida North East ki maming lairaba Olympian sanaroi kaya maru oina Maricom Mirabai Chanu amadi Lovelina Borgohen na chingba sanaroi singi matang dasu palli film asi Delhi Police na North East ki Miyoi singi damakta paikhalakliba thabak thauram singi matang dasu utli Delhi gi Deputy Commissioner of Police Suman Nalwana phongdokhibada Delhi Police asi atopa mafam dagi lakpa Miyoi singsu yauriba adugumlaba force amani haibasi khanghanduna matau tai haiki khanghanduna mathau tai haiki
Maharashtra gi Governor B.S. Koshyarina Maharashtra dagi Gujarati amadi Rajasthani Singh Tanthokrabadi Maharashtra da sel amata Lehau Dabana India gi financial capital haina Khangnariba Mumbai asisu Khanglaroi haina Fongdokhiba Adubo Sipsenagi MP Sanjay Rawatna Yaningdaba Fongdokre Marathi amadi Gujarati Singhi Marakta Lisang Sitna Lerakliba Yanadaba Asida Mai Hohaliba amadi Thawai Yauna Kannasu Nomzariba Marathi Singbo Ikaiba Piriba Maharashtra Governor gi Warol Adubo State Asigi Chief Minister Eknath Shindena Yaningdaba Utpagi Apambasu Fongdokhe Senagi MP Priyanka Chaturvedi nasu ahing nungthil khaidana India gi mangjel thaba lamdam ama oinanaba honaduna kannasu nomjariba lamdam asige mioi kayada ikaiba piriba asibu governor na khudakta lale haijagadabani Karigumba hairektaba tarabadi fam asi mahaki mahutta amana sinnanaba taksingani hainasu tweet tawkhi Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising kun subna chamri ga nipan thingnakre mioi lising kun chamapan ga yankhai nipan na laina asidagi fagatke amade mioi nifumari na laikidre Masiga tharaga housing fawada laichet asina maram oiraga laikidaba mioi masing punna lag manga lising kun taruk chahumga somna tarani thoi oikibaga loinana housing India da covid nanaduna laiba migi masingna lag ama lising nifuga humdoi chahumga marifu marida hanthakre positivity rate na chada manga dasmik suino manga oike amasung fagat pagi changna chada Maudranipan dasmik marinipan oike Health Ministry gi matung ina housing fawada laina asidagi ngakthoknanaba Laibak asigi oina crore chaniga ahum hena COVID vaccine kapthokre hairi Laichet asina Laikhidraba mioi nifumari asi Maharashtra amadi West Bengal dagi mioi taruk Haryana amadi Karnataka dagi mioi mari Gujarat Punjab amadi Uttar Pradesh dagi mioi ahum Bihar Chhattisgarh Jammu Kashmir amadi Madhya Pradesh dagi mioi ani amasung Chandigarh Delhi Goa Himachal Pradesh Kerala Orissa amadi Sikkim dagi mioi amamamni hairi Loisilakpada maroiba bawo mukhana Ahing nungthil naidana kanna honabadagi Manipur da maigi fibam yamna pagatle haina Manipur ge Chief Minister N Birena Fongdokre UGC की क्राइटेरिया सुदबा मणिपुर टेक्निकल यूनिवर्सिटी की VC की मथक्ता डिसिप्लिनरी एक्शन लखत्रबदी हाई कोर्ट वकलगनी हाइना RTI एक्टिविस्ट जॉय कुमार ना फोंदोक्रे था तराहुंदोई की तोलोप पिथोक तबगी मायोक्ता मणिपुर पब्लिक स्कूल की टीचिंग अमदी नॉन टीचिंग स्टाफ सिंगना वकत फोंजंग संसनख्रे amade India da hokiba pung konmari da nauna COVID-19 positive oiba mioi lising kun chamriga supna nipan thingnakre mioi nifu marina laikidre Poni TV ki nungthil ke pau mineng tabri basingbu kanena bayata nijari pinabirasi